Saa-Nga Chaba Sumnai Manamasing Chaba Punshi Saangba Kanana Hengani Vegan vs Meat Eaters. Video si Hosen Tringada Vegan Harsi Karamba Mushing or Hype Hana Koi Kungmin Hose Vegan City Vegetarian Gasmanade Vegetarian Sindi Saa-Nga Chadi Hargasu Saa-Nga gi byproduct Kudamuina Sangom Thai Yerum Jai Aduga Samtugi Firul Kasudum Set Ilakani Adubu vegan hariba myoshing sti Saa-Nga Chada Kanana Makwegi Saa-Nga gi byproduct Kudamuina Sangom Thakloi Yerum Charoi Koi Fau Charoi Sidagi Hendokana Makwegi Saa-Nga dagi Putopa Pulamsing Kudamuina Soulgi Kung Poktong Loi Soulgi Jacket Pau Lit Loi Vegan Singi Waklon si Sini Aikoi Myoibsisu Sa Maklamani Jiba Amani Aikoi Myoibana Malam's the Hingmagi Adikar Haklari Basiga Chapmanana Atupa Jiba Panbasing Sulai Aduna Aikoi Kanana Vidamok Atupa Jiba Panbasing Hatuk Piba Chatuk Piba Matu Kakpiba Marum Chatuk Piba Makoi Masasing Takaba Sangum to Tatuk Piba Sigumba Makal Amhekdagi Ayat Papan Pibi Basi Vegan Singna Yade 2008 America vegan masingsi makoigi apan misingi 0.5% oirambani haidi mioi lakh taramuk leirami haibani vegan adubu sunai chahi tarukki matung 2014 da muk masing thiru matangdadi makoigi apan misingi 2.5% vegan olamki aduga moigi vegan orisingsi chado humfutra mapandi nupini aduga malemgi oina vegan khoi masing yamna leibaliba hargadi Israel ni madri makoigi apanba misingi chada manga 5% vegan ni sadong khaknatana sagi pothu amata chada thakta wasna vegan singi chinjaksi herbivore singi gamanai herbivores haibdi mana masing pambi singi tamak chaba san hameng giraffe sajigumba sa singsni aduga koi Saa-Nga chari bai koi singsna ayambana muk omnivore haidi Saa-Nga su chaba duga mana masing sodum chabo igali Hauzik laktori buwahangdi Saa-Nga Chaba Singdagidi Sutnagi Mana Masing Khak Chaba Singna Punshi Saangba Hakchang Phaba Heli Dana Hainaribasi Masi Tasingna Chumlabra Haiba Wahangasni Aigi Yumda Chathazagdaba Spoken English Course Amagi Matangda Haijarumgi Admission often Deep Sea Guidance Wangjingna English Sankhwana Ngangin Basadar Singdama English Grammar Amadi Spoken English Ki Akhanaba Course Ama Puduna Laksari Tha Chathazagdaba Special Course Asi Lakliba September Tang 10 dagi Hongzagani Limited Sydney Sadra Kuntra dagi Hena Lawzaroi Offline Amadi Online Classes Animaki Kudung Jab Su Pizari Hojiki Matamda English Lon Khangba Hypesna Thabak Inkhang Tanar Budo Ijabata Nata Chalu Mafam Singsu Yumgum Phawhan Bangam Livani Maramsina Tumsu English Mapung Phanang Nangbangam Honbugi Kudung Jaba Silobi Ho Akupa Marul Gidamog Screen the Hapsari State ngasimok baw phobirau hauzik laktori buwahangdi Saa-Nga Chaba Singdagidi sutnagi mana masing khak chaba singna punshi saangba hakchang phaba heli dana hainaribasi masi tasingna chumlabra haiba wahangasni experts singna haibada vegan singsi masa taba gali linear oigali hairi Miyoi lishing ni purumda chathaki study amada BMI body mass index asi masi Saa-Nga Chaba singna khwaidagi hena wangi aduga sadongdi chadabi Saa-Nga gi yerum chaba sangomdi thakpa vegetarian singsna BMI wangri changse ani subda lei aduga vegan singna BMI khwaidagi nemi haibasi khangba ngamki aduga Finland chathaki study kharadagi scientist singna vegan chinjak chaba singna rheumatoid arthritis haribali nas laingbada chauna tengbang bi haibasi masu khangba ngamki aduga Saa-Nga Chaba amadi vegetarian singa yingnabada vegan singna BP wangbagi changsu nemthai aduga stroke torokpa amadi thamoi leina narakpagi changsu hanthai su hairi adubu matangsta ikhoina khangchin bigdabadi Saa-Nga charga hekta problem lakpanate problem di sadugi quality amadi chariba changda lei khudam oina matam amada sa chabaga coronary heart disease narakpaga mari leina boi khanarambado thijulbadagidi aikhoina yumda red meat khudam oina sanbu iro okpoiro thongaga chabasigi narakpanate mari leina de masidi sigumba process mit toina chabadagidi nahalakpo ithui haibasi khangba ngamaki adugu evolutionary mityengdagi neinabada aikoi miyoibna brain sum chawkhlaptuna asingba khwadigi thudoi nung asingba jiba ma ko oibanga misi masi miyoibna makhal animaki chinjak haibadi Saa-Nga su chaba mana masing su sabu omnivore orimbasigasu mari leinagani dan scientist kharana hairi masigi maramdi Saa-Nga da protein yam chang wangna yawbasigini hairi
Study amagi resultana Saa-Nga Chabi nupisingna chadabisingdagi tongsa muscle mass yawbai chang heli. Mabanina protein chang chap manana chargasu matrang kabadi Saa-Nga Chabi tuna heli I haidi. Health experts ng haibada vegan onbagi vegan jinjak chabagi kanaba hakselgi oiba kanaba kya lergasu makoigisu kanadabusu lei madudi machi phangbi chang hanthrakpa matang lei hairi khutum bithilagi ekta hairabada vitamin B12 ADA na phongdrukpada vitamin B12 mrang kaini yawba manamasing amata leite maramsna vegan singna vitamin B12 asi phangge hargadi yansin narba jinjak khutum oina soy milk or breakfast cereals kumba chabagi tangai phadabla ri omega 3 fatty acid asisu vegan jinjak ta phangasi yam lui aduna masigdamaksu algae supplement chabagi tangai phadabla I swai matang sta haining si vegan singna top no stock chang fana legi hargadi supplement chabagi mathau tai haibi wani vegan jinjak si hakchang phatte hakchang da kanadi haibunate Adubu hujik pawda adong khwaina pami bo wahangdagi pawkhumdi pizatri vegan versus meat eaters Saa-Nga Chaba amadi manamasing khaktamuk chaba karamman hena punsing sangna hingbazano karamman hena changda kanabazano Sagi $1 million wahang sagi pawkhum pinagdamo aikoi Japan gi Okinawa haribi thatsde dang haktang yauruse maramni sigi mafamsda chanariba jinjak makhalisna malemgi oina khwadigi hakchang phaba khwadigi punsing sanghanba jinjak makhal aduni haina longnari karigisu longnaroi ithatasna malem prithvi sigi oina chahi chama suba or henba mi masing khwadigi yamna leiba centenarian khwadigi masing yamna leiba mafam madu oiribani ithatsigi apunba mising si lakh 16 ni lakh 16 sigi manungda makhoi chatat kani fudi chahi chama helabong haktani mafam sigi praja singna chari jinjak si chada marifum ngadi mana masingi carbohydrates ni adubu yam interesting oridi makhoina mana masing hina namna sajargasu makhoi si harau kumai gum special occasion dadi Saa-Nga adum chai maru ina oksa chai aduga ngas di makhoi chayul yoina khajik khajik ti adum chai hairi matangsta haining liba point si aikoina Okinawa praja singum punshi sangna hinge hargadi marak marta Saa-Nga chagadabani haibunate aikoina completely vegan ondragasu marak marta Saa-Nga adun charga punshi sangna hingbasu oithu I haibani pointi aduna pungsup supsilaga ngasigi videos na haining libadi adomna vegan oigara vegetarian oigara non vegetarian oigara quality amadi chang khangna chargadi punshi sangna hingba healthy lifestyle haibasi iwaidu oithu I haibani Adon vegan la vegetarian la non vegetarian la haibdu comment da full do piramo